District Child Protection Unit DCPU Tengnoupal Foundation of Rural Development Fort ka Khutsamnaraga Tengnoupal District ki Machi Da Leiba Fort Children Home for Boys ta ngarang LEIBAK ASIGI humbudra tret SUBA Republic Day ki THOURAM PANGTHOK chahi nauriba angang singda maribak nungsibagi wakalon pongkhanaba amadi mipum kudimak Republic Day ki THOURAM asi sarukyanabagi pandamda akhanana Children Home aduda sen kiba THOURAM aduda home adugi angang sing amadi Child Care Institute ki staff singsu sarukyaki LEIBAK ASIGI machu ahongi firal atia pahenba amadi Republic Day gi THOURAM pangthokpagi nunggi oiba maruoiba wafamsing loinana LEIBAK asigi constitution da kari yauribagi haibana chingbasing angangda khanghanbana THOURAM adugi mapung oiba saktam oiki THOURAM gi saruk ama oina DCPU Tengnoupal gi maikaidegi CCI da leiriba angang singda athum ahau amadi tagat tekpa haira sing yenthokuna punna harau chaminaki aikoi amatani haibagi wakalon phauhanki angang singbu ngakpi senbiba amadi makoibu hiram khudingmakta chokhatpa puraknaba honabada DCPU Tengnoupal amasung Fort punna khutsamaduna chatminanabagi wafamsu amukka hena nauhongduna chesin hanki